ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯌꯥꯝ, ꯉꯁꯤꯗꯤ ꯑꯩ ꯈꯨꯜꯗ ꯆꯠꯂꯤ. ꯉꯁꯤꯗꯤ ꯅꯣꯡꯁꯨ ꯌꯥꯝꯅ ꯇꯥꯏ, ꯑꯗꯨꯕꯨ ꯍꯥꯡꯕꯨꯗꯤ ꯍꯥꯡꯉꯦ. ꯑꯗꯣ ꯑꯩꯅ ꯈꯨꯜꯗ ꯆꯠꯄꯒꯤ ꯃꯔꯝꯗꯤ ꯑꯣꯕꯖꯥꯔꯚꯤꯡ 3rd May ꯃꯅꯤꯄꯨꯔꯤ ꯖꯦꯅꯣꯁꯥꯏꯗ ꯗꯦꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯒꯤꯗꯃꯛꯇ ꯆꯠꯆꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯨ ꯌꯧꯔꯦ. ꯂꯝꯕꯤꯁꯨ ꯌꯥꯝꯅ ꯐꯠꯇꯦ ꯈꯨꯜꯗꯗꯤꯀꯣ. ꯑꯗꯨꯕꯨ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯍꯜ ꯂꯃꯟ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯁꯨ ꯂꯥꯛꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯦ. ꯑꯩꯅ ꯊꯕꯛ ꯃꯐꯝꯗ ꯂꯩꯕꯅꯤꯅ ꯊꯦꯡꯉꯦ. ꯕꯦꯅꯔꯁꯤꯁꯨ ꯑꯩꯅ ꯄꯣꯔꯛꯄꯅꯦ. ꯑꯗꯨꯅ ꯑꯩ ꯂꯥꯛꯄ ꯉꯥꯏꯕꯗ ꯃꯌꯥꯝꯁꯤꯁꯨ ꯑꯩꯅ ꯌꯥꯝꯅ ꯋꯥꯍꯜꯂꯦ. ꯑꯗꯨꯕꯨ ꯚꯤꯗꯤꯑꯣ ꯑꯁꯦ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ. ꯉꯝꯖꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕ ꯑꯄꯨꯟꯕ ꯃꯩꯇꯩ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯊꯧꯔꯝ ꯑꯁꯦ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯄꯥꯡꯊꯣꯛꯆꯕꯁꯦ ꯃꯌꯥꯝꯗ ꯁꯨꯝ ꯚꯤꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯃꯩꯇꯩ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯅ ꯏꯃꯥ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯨ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯖꯔꯤ ꯍꯥꯏꯕꯁꯦ ꯃꯃꯤ ꯑꯁꯤꯅ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯑꯃ ꯑꯣꯏꯅ ꯎꯠꯆꯔꯒ ꯇꯥꯛꯆꯕꯅꯤ. ꯁꯣꯏꯕ ꯂꯥꯟꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ. ꯑꯗꯣ ꯁꯤꯅ ꯑꯩꯒꯤ ꯏꯇꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ. ꯃꯥꯁꯨ ꯂꯥꯛꯏꯅꯤ. ꯉꯁꯥꯏꯗꯒꯤ ꯂꯥꯛꯄꯗ ꯃꯣꯏꯁꯦ ꯑꯩ ꯂꯥꯛꯄ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯖꯔꯕꯅꯦ. ꯑꯩꯅ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯕꯅꯤꯅꯀꯣ ꯉꯁꯤꯗꯤ. ꯑꯗꯩꯗꯤ ꯅꯣꯡꯁꯨ ꯌꯥꯝꯅ ꯇꯥꯕ. ꯑꯗꯨꯅ ꯈꯔ ꯊꯣꯛꯂꯛꯄꯗ ꯐꯔꯛ ꯇꯥꯈ꯭ꯔꯦ. ꯑꯗꯣ ꯍꯩ ꯂꯩ ꯑꯩꯈꯣꯏꯅ ꯉꯝꯖꯕꯁꯦ ꯀꯠꯆꯔꯒ ꯊꯧꯔꯝ ꯑꯁꯦ ꯍꯧꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯂꯣꯏꯕ ꯐꯥꯎ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤꯀꯣ. ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯃꯍꯥꯛꯀꯤ ꯑꯆꯤꯟꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯩꯔꯒꯁꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯒꯁꯨ ꯀꯥꯏꯊꯣꯛꯄꯤꯔꯒ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯤ ꯖꯦꯅꯣꯁꯥꯏꯗ ꯗꯦ ꯍꯥꯏꯕꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒ ꯁꯔꯨꯛ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯒꯁꯨ ꯑꯋꯥꯕꯁꯤꯒ ꯌꯥꯕꯤꯕ ꯂꯥꯛꯄꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ. Katawa, Mopang, Islam, Isian, my Kudimak, Minute, Limit, and the book ministry from the Singari. Policy Cook on the Bureau Minute and Draba Sigitrum, see, Obdunabagi Ayaba, Loja Bukalwina, Home Langa, which is Minute and Singari. So, Home Langa, which is Minute and Singari. And that but Yamba lazy. Em nó matang tum cái công việc này. Có nên gió rồi. Sorry juga udah nih sih. Arum kan ho gaya. Itu nih ini phone ko tha raha hai. Main yaar phidi mang ke jang main yaar jang. Phone tang jo hai. ꯑꯍꯥꯟꯕꯃꯛꯇꯗ ꯂꯦꯡꯕꯤꯔꯛꯂꯤꯕ ꯈ꯭ꯋꯥꯏ ꯃꯌꯥꯝ ꯈꯨꯔꯨꯝꯖꯩ. ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝ ꯑꯁꯦ ꯈ꯭ꯋꯥꯏ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯦꯀꯣ.
ꯃꯦꯒꯤ ꯄ꯭ꯂꯦꯠ ꯑꯍꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯆꯍꯤ ꯑꯍꯨꯝ ꯃꯄꯨꯡ ꯐꯥꯔꯛꯂꯦ ꯃꯤꯇꯩꯅ ꯉꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯌꯥ ꯋꯥꯅ ꯂꯦꯜꯂꯛꯏ ꯍꯥꯏꯕꯁꯦ ꯂꯦꯜꯂꯤꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯋꯥꯕ ꯃꯊꯛꯇ ꯑꯋꯥꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯆꯦꯟꯕꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯑꯩ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯌꯥꯝꯅ ꯂꯩꯇꯦ ꯌꯥꯝꯅ ꯄꯨꯛꯅꯤꯡꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯇꯦꯜꯂꯞꯅ ꯍꯥꯏꯖꯔꯒ ꯑꯋꯥꯕ ꯂꯩꯈꯤꯗꯕ ꯃꯌꯥꯝꯁꯤꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯊꯧꯔꯝ ꯑꯁꯦ ꯄꯥꯡꯊꯣꯛꯄ ꯃꯌꯥꯝ ꯅꯥꯄꯤ ꯌꯥꯈꯥꯏ ꯄꯨꯝꯅꯃꯛꯄꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯅ ꯈꯣꯏꯔꯝꯖꯔꯤ ꯑꯗꯨꯒ ꯂꯥꯛꯀꯗꯕ ꯃꯇꯝ ꯄꯨꯝꯕꯗꯁꯨ ꯌꯥꯏꯐꯕꯇꯁꯨ ꯄꯣꯔꯛꯄ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯂꯩꯈꯤꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯊꯧꯕ ꯀꯌꯥꯒꯤ ꯃꯐꯝꯗꯁꯨ ꯁꯔꯨꯛ ꯌꯥꯖꯕ ꯑꯣꯏꯗꯅ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ Lainingkabu Punendari observation third में Manipuri genocide data indiriba कोई वजासी इचन इचिनाव पाइपना की मफम दसु नोडोक्तरी लेंगी रखना मयामना अचिन बा कया बो काइथोपि नोरा मसी मपुंग खान भाई मतुंगिन अमुका सोमना इन थागतजरी कोई की इमादम दमदा वजासी अथौबा थौबी कया लेखिदबा नुमिचिगा ngasi samangnasu aigi thamoidagi yam awaba kondokla haijaba tare asi haraga ido thank you ngasi orang ngasiga mari lenana ngasi numisi kasanamati umingda jamna nusiga phawa haita adong manum kamani nungai taba pien taba numit haju ngasi ji oida boda aikoi gi Meitei gi punchida Manipur da leibiriba akoi gi chinau akoina Bangladesh da leijaraga su akoi gi gi mari ama akoina ada thambiramba akoina lakpada chelakpada lanjena na akoina Bangladesh da lakibada akoi gi mari ma leihobado maduna karigumba ghodana ama Manipur da thoi habadi akoi gi thamoda dunglauna paatse ngasi genocide ke akoi third me ngasi chahi hum sujale ngasi akoi ki thorum singa jawjaru ke aina mayam lapidi base masina jamna nungai ba mawong ma oi yana haitiga haibam bukhang idre sumba lambe lamada la an biduna lining thau sanami bijaraga aidi matang asida हौरपदे ngasi chahi mari changjalaba layol thaba una makku akhoi silanga committee gi maigai gi isodi khoyaga ingna chikna nungai jai phana leibado akhoi thawni jari lading thau upai mo gi mafamda leihidaba mayam si ingna chikna manai gi leikonda usanduna thambigani lakpiriba mayam nasu asu maina thawni bi haibado haijaraga mayam khunam jaraga losinge ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯌꯥꯝ ꯊꯧꯔꯝ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯦ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 3:30 ꯍꯦꯜꯂꯦ ꯅꯣꯡ ꯑꯃꯨꯛ ꯂꯝꯕꯤꯗ ꯌꯧꯗ꯭ꯔꯤꯉꯩꯗ ꯍꯩꯊꯔꯛꯑꯦ ꯑꯗꯨꯅ ꯅꯣꯡꯁꯦ ꯇꯥꯔꯒ ꯂꯝꯕꯤꯗ ꯍꯧꯖꯤꯛꯇꯤ ꯆꯠꯄꯁꯨ ꯌꯥꯝꯅ ꯂꯨꯔꯦ ꯑꯈꯥꯛ ꯑꯔꯥꯎ ꯌꯥꯝꯅ ꯇꯧꯕꯅꯤꯅꯀꯣ ꯑꯗꯨꯕꯨ ꯌꯥꯏꯐꯕꯇꯁꯨ ꯑꯣꯏꯕ ꯑꯣꯏꯃꯤꯟꯅꯔꯁꯦ ꯃꯌꯥꯝ